Laikhidrabi Bebisnagi imung manunggi miyoy singda Manipur Police ki kangbuna ngarang numidang mayumda laktuna furamle JSC amadi imung manunggi miyoy sing fana ba police na koithi thiri. Bebisna mi sigi langlalang jin putho hai bagi dabi tawduna JSC na kaukiba pung 18 gi Manipur ban sangsile mafong kayada miyamna ban sogat pagal loinana achumba wild puthokna na ba khongjang sangsin khoi. Imphal More Lambida Narolda Purakpa Malemgi Kaithelda Punna Crore Ahum Mukki Oigadaba Mayai Kaba Chinjak Assam Rifles na Fare. Amadi Hosik Miyam na Mayok Nariba Global Warming gi Chang ase nongma gi tapna hengalakle haina Minister TS Biswajina nungnang bafongdokre. Kurumjari Times of Manipur numidang paumi eng tabi be punamapu ARUNBALA taram okjari ngasigi maru be pausing sandokna pijari. Mahiroi Bebisna misigi ihau laksinanaba Manipur Police ki kangbuna JSC gi mihut seng amadi Laikhidrabi Bebisna gi imung manunggi miyoi seng fananaba ahing nungthil naidana chathare haina Joint Action Committee gi maikaidagi fongdorakli. Ngarang numidang Manipur Police kangbu amana Laikhidrabi Mahiroi Bebisna gi thangmai banda laiba manegi mayumda laktuna wahang pahang kaya satharambaga loinana masa Laikhidabagi awa saitheng khanglibi mane takhelambam ongbi sumati amadi mapuroi babu Manipur Police ki kangbuna phu saibagi thabak satharamle hairi. Soklabi Sumatiga ngasi Tom TV ga khanana unaba amada thokiba thodok adugi paudambaga loinana pendaba wafum kaya amasu fongdorakhi. Ngarang to ayu duga aiga khara khatnai haba habadi ayosina khoise pendabagi kayemo tawro nupi myam huimenjen semga law jage habadu da man am chauna ngange haba noi ra laite primate paibra di sidi ayaba lawbra khopra habadagi sidi ayabagi na te minute manga pharoi gari thingdrasi ani amtang laro ma khoisang gardam ni habida yang phara khanna ngang nai haba adudagi ma je ngarang se aise ekte isa je ngamdadana hipalai adigi gari ji kam kanna thawre thawga khoi konthong ji bang law to bujda ma de khamaga arak pa ariba ngang je phar gari da hakpa la tawram bajani ani chana pa je accident tawdana ma khong saru sikak pane ba yo hapani asma du so jalane sa ji tenglo pakat na chen thoga hapeng yengo bada o sid laire no moi mam ji chen sila ai je ta lak in bane ba yaw de ba adu de ne ba thamoi je probok chai je khangbra icha su ina imo gu siba khoi ta chom ne action lo ba adi sidai ta ka no rai no pa in gi de mi ta isa je chi ga ai si long na phaklang yai ra tai theng ya ba adi baba je phu ye ba dang phu ba mana kong je jikta de ba ye thang mana kong je phur ga ma je thongi get kartu namjhalle ba khangbra de ina no pai masa amusumana policing sina phu do ina angang du ke su khangjata bani haiba ga de nang na ka khangi nang leader ni nang aina mun namsa khangi hadan ai hakalu gari hakalu hai aina sawai mai manda da aina kai no ne baba se kol ga na pusalak pa kuchi i thole ba tholam baba i phusu taire ai phana du i taire hade di mangon chumang ro kanda baba ibani de ji bam tale te bi mung ji da sumang bo de moina tai si jumgi wanga ngang dire ba khambra Chingnaningai oiba misida Laikhidrabi Mahiroi Bebisna gi achumba langlalangjin putho haina taksiladuna Joint Action Committee na ngase yuk pung 5 dagi ahing nongyai pung 12 fawba kaukiba Manipur ban chathari ban manungda laikai da miyamna wakat mifam yauna khongjang kya sangsili ching amadi tamgi mafam pumbada ban gi achoba mami tari mafam kya da miyamna lambi da uwa yauna polam kaya sizinaduna lambi thingbagi khongjang sangsili Security gi akanba section thorang lokhatle hojik fawda pamdaba thodok thokpa laitri JSC na kaukiba pung 18 gi Manipur banna maram oiraga Imphal gi Farman Bazar yauna chingi amadi tamgi district headquarters singda lairiba mapung oiba kaithel sing kanakide dukan sing thong lonaki lambida mi puthok pusin tawba gari sing senakide mahi amadi lanai loisang sing thong lonki sarkar gi loisang sing ayamba mahousagum karmachari sing thabak kab gi chang yamna nemki interstate fauduna cheliba gari sing senakide Guwahati Jiri dagi Imphal tamna lakadaba Manipur da lakadaba ayamba panduna gari kya lambi da panduna laike amadi tongan ba mafam singda panduna lainari flight service fawba left ki tampaki mafam ama oiriba Imphal East West Bishnupur Thawbal Kakching
khuntak lansibaga chap manaki singi district sing oiriba Tengnopal Churachandpur amadi Kangpokpidasu ban asigi mami chawna takhi amaromda ngasi nungtilpung amarom tarakpa matamda Thangmaiban United Club ki thomi tara na Thangmaiban chingangkham lampakdagi makhoi busu phaduna jailda thambiro haina khongjang sangsilakpada ABC godown mapadagi police na fagat kibaga loinana JSC ki convener TS Sitaranjan su police na fagat khre Imphal East District ki mafam ayambada bebisna misigi mayokta semkiba Joint Action Committee na kaukiba pung 18 gi general strike ki mami chawna takhi aikhoi gi pangui kangbu amana district asigi tongan ba mafam singda koina satuna yenglubada miyam thoraktuna lambi thingba mafam singda wakat mifam phamba thengnaraki district asigi Imphal pangai lambi gi haikru makhong pangai bazar amadi khundra komda miyamna lambi thinggibaga loinana arakba gari sing mamai leiduna halhanke chap manaba mawongda Imphal ukhul lambi gi khurai popular ground mapada miyamna lambi thingduna ban sogatpagi khongjang sangsinki coordinating body khurai Daniel Club amadi maira paibina sinduna khurai thangjam laikai lining thau awang bagi mamangda wakat mifam phongki the khurai ahongai thangjam laikai nupi kanglupna su sinduna khurai ahongai Government Primary School dasu bebisna misi asibu yaningdaba phongdoktuna wakat mifam phongki Khurai Kongpal Thongkhong dasu maikei adomgi miyamna wakat mifam phongki amaromda Khurai Konsam laikai tharoijam lairap apunba nupi lupna sinduna Khurai Konsam laikai dasu wakat mifam phongki soibam laikai dasu Eastern Youth Club amadi maikei adomgi miyamna sinduna soibam laikai khamlabong dasu misi asibu yaningdaba phongdoktuna wakat mifam phongki Khurai Lamlong Bazar dasu coordinating body Khurai nupi lufna sinduna Lamlong Kaithenda masing yamlaba nupi singna bebisna gi misi asibu penda phongdoktuna wakat mifam phongki Nongpok Sanjembam Community Hall dasu maikei adomgi maira paibi amadi miyamna sinduna misi asibu yaningdaba phongdoktuna wakat mifam phongki ngasi Imphal East ki tongan ba mafam singda phongkiba wakat mifamda bebisna gi misi yaningde mihat padandi piu we want justice haina thaba pleka sing seasonab kibaga loinana saruk yakhiba singna bebisna gi misi asi yaningde mihat pa thuba matamda puthoktuna matik saba dandi Dabani haina wafong kayam su fongdok naraki. Masigumba nungaitaba thabak ase matungda amuk labdananabana hauringaisna mayamse pulap haudana tawjabane base dana phamdar khotra hoji khoidi kai haini police bo khoi fighting tawge leireba aikoi isana su yaningde matomda sibani haidana tahannabagi phibamda hoji phawa sum leibase yaningdreba ngasiga thanan mi kungani thoini muk suramani simai tawdana sum tawraga loisangi dawribara yaraga dia sum balang lalangjin puthokpiu haina haijaning ya haningai leitanadi nungaite angang sida thoiba thokthokse ai maki isa da thokpadawna adubo akoi je sigi mi khara phajangi bise thadok pirakpa maduda thadok piragadi yam nungai jagani ngasi phawbada mkhoi gi mihat sigi matangda asengba mihatpa asengba leigidaba sigi langlalanjin puthokdaba se masi akhoi gi lenga akhoi gi state Manipur asigi yamna akhoi gi tangai phadaba akhoi gi asonba amani misi akhoi gi mayamgi mahut sinjaraga ayaki mayam da phongdok chaningi maira paibi sangsthana su yaningde aduga mihat pado yam thuna puthokpiro aingi lo khangde khoi sigi asoibe myam che amuk tangdi chumthokpiro haibasi lo na puthokpiro sini ain haise Paurabi Nungoi amadi Huidrom dasu lamdam madongi yamlaba miyamna maira paibi seng amadi mahiroi kyana su bebisna misi asibu yaningdaba phongdoktuna Park sana wakat mifam amadi human sense semduna yaningdaba phongdokre nakal amaromda Basikong Bazar dasu lamdam adongi maira paibi seng dasu yaningdaba phongdoktuna wakat mifam chathakre Robert English kun gi satri mahiroi thogjam bibi sana mi hat ki matang da yaningde haiduna khoi wakhan mi pham base chathabani ngasi mihat pa se thuba matamda miyang khangna dandi pibiduna Manipur gi praja khudingmakpu ingna chingna santi reina panba istera ma ohen biu loinana satra singbu pungning leitana santi leina laik tamba phangan biu aiba wafamji ngasi gi sarkar gi mafanda thamjari Zahi nauribi angang asibu laikhidaba sida aikoi nupi oibi aikoina aigi isamangni khandana ngasi bawda puthokpirakadra mihat padu puthokpirakadra laukthokpirakadra ne aikoina tanana bana ngaijari ngasi bawa phangdri aduna makha tabada join je sina amadi punamangna mihat pasi thigat pada
थोलक्कदबा तुंगदा थोलक्कदबा खुदिंगमक्ता लमदमसिगी बासिगोंग मैरा एसोसिएशन अमदी बासिगोंग मैरा पाबी लमदमसिदा लेबा नुपीसिंगना मफम खुदिंगमक्ता मरम खुदिंगमक्ता अखोइना मायोक याजगनी हाबेसी वाफमजी थमजरे Imphal West District ki oina mayai lambi paringda ngasi yuk angan bedagi hauna kai samthong longjam laikai ngana pithong pisum thong hairangoi thong maibam laikai langthabal thong ahanbi thong amubi wangoi bazar mayang Imphal gi mafam kayada miyamna khongjang sangsinkhe Imphal more lambi paringi oina singjamai parking kakwa bazar naurem laikai Kanchipur thongju Lilong usoi pokpi ki mafam kayadasu miyamna laikhidrabi bebisna gi achumba langla langjin putho haibagi dabi tawduna lambi thingba yauna wakat mifam sathake chap manaba khongjam asimak Imphal sagol lambi paring Imphal kangchup lambi paring Imphal ukrul lambi paring yauna mafam kyada miyamna hanba laitana khongjang sangsilli tongan ba mafam singda sangsinkiba khongjang da saruk yakhiba maira paibi sing yauna miyoi kyana pendaba wafam kyamasu fongdok narakhe sathariba Manipur ban manungda wabagai Mayang Imphal, Yaripok, Mantripurki, Wangkai, Khangabok Bazar, Konjeng Hazari Laikai, Langol, Kaksing Bazar, Mayang Imphal Irong, Khurai Khumidok, Pisum Thong, Kongba Bazar, Yauna Mafam Kayada, Miyamna Lambi Thingkhe, Uwa Kaya Mai Thaki, Tera Laukrakom Laikai, Amadi Tera Amudol Akham Laikai, Apunba, Nupi Lupna Susinduna, Bebisna, Misigi Achumba Langla Langjin Putok Nanaba, Dabida, Wakat Mifam Fonki Bagal Loinana, Standard Robert Higher Secondary School gi Principal Landoni Amadi Masanupa Robinson gi Mitam Mai Thaduna Khongjang Sangsinkhe, Uripops Kinam Laikai gi Miyamna Susinduna, Laikai Asigi Housing Famgi, Lairak Machinda, Laikhidrabi Bebisna Misigi Achumba Wild Puthoknaba Taksiladuna Wakat Mifam Phongkre Lamsang Football Club Amadi Lamsang Maira Paibina Mapung Oiba Thodang Loduna Laikhidrabi Mahiroi Bebisna Misigi Langla Langjin Puthoktuna Maran Laibasing Serak Piu Haibagi Dabi Tauraduna Ngasi Kangchup Lambi Paringda Thingbaga Loinana Lamsangda Khongjang Sangsinkre Khongjang aduda saruk yakiba Lamsang Football Club ki President S Lokena misi asigi achumba langla langjing athuba matamgi manungda puthoktuna mara leibasing sairak piu haikhe moina tumina loi laisalaga thijan basina kanta thijan bidraga angang sida mathanda sijarami habse angang se karamba matam bhawba class haurami Tauribak oza sing sila karam bharu urami sak hibra kana gomba magi mamana bonga ma pulam mama tamdu karino habje police na huji pok tibi daba aduga mathanda hekta sirami na angang amabu thauri yansan birami na hairaga hekta thambase akoi yam nungai jade akoi chanthom antem lekai gi nupi punamak thamoi songna nungai jade mathang sidagi henba khongjang kayada akoi mayam na tawbu khuding makta akoi ju support tok jagani Mayam punamak angam mathau doctor nungta police asawa sang government punamak sumagi makutalai rabaso nakanda laiba praja khoidi masigi wahang piraiba report janing de ukin gi report su yaning de doctor gi report su yaning de police ki niom su yaning de aduna achumba puthok piro angang asigi ai haijari sini angang asi siba matamda la satri amata su angang ama sumai khoi maru ama siga dore ma si tawga dore natraga ma sirame angang amta su law pham thoe adu makhoi ne to sajalaga thauri yandana sirambani haibaje sahi adugi matangda ma thauri yanbagi niyom khangam magadra ma phani am nungai tra sumung manung de asumai sigadi haibasu ma khalam magadra ma khongai bakna kari gi tari bano lekom na kari gi tairam mi bano munna yenga police amasung ukin amasung sarkar amasung asumba niyom ase nimit kharani gi nini humni mari mangani gi manungda praja ima iben sara henduna phami ba singsi gi ne mamangdane asumba dum tang lauthok piro dandoni ma sumongonda karimta tawgada banate koina tawruba sungam moi madi akoi standard of baratam liba sahi angang naujari ba class 7 da kari ba angang se boarding da laijabane adubu damthiba mong da hatpa se akoi mi praja miyam na asuki matik yaning de noina na haliba misak to ngasi mak puthok piduna meyam da sinabi aduga ma phasi tawa ngasi mak pame Bebisnagi misi yaningde JSC gi miyoi singbu phajiliba se athubada thado haiba dabida khonghampatta maike adongi maira paibi amadi club singna punna sinduna khonghampat mantrada wakat mi fom phongkre sekmai kaujeng laima apunba lop maira paibi kangla tombi haingang mayai lekai apunba nupi luf amadi khabam lamkhai apunba maira paibi ima evel singna su sinduna bebisnagi misi bu yaningda ba fongdok pagal loinana misi asigi asengba langla langjin putho haiba dabida maike adongi miyamna wakat mi fom Pambagal loinana pendaba kholau ke amsu lauke mara leba khudimak chena ba khudimak dandi piraga jena thambigo mara aidugi matung ena dandi pisi masima jo khoi pamjai aduga JSC gi asugum laba mi sing phajan punjalaga ngasi Manipur pumagi irang
नेमदा हनबा ngमगनी हाइबजिदि ओइथोक्त्रो वाफमनि जे सि लिसिंग लिसिंग फाराजु प्रजा मियाम गे लिसिंग लिसिंग जे अचुंबा पामबैदन थोलकिनि हाइ वाफम जे आइना ngasi मियाम मफम थमजरी जे सिगी अखोई फाजिलिबा मोय खोंलोय कांबुजिंदु कनिसन अम जाउदन थादोकबिबा थादोहलु हाबजे अखोई अचौबा अखोई डिमांडनि लोइनाना ngasiगी असिगुम्बा कनोसिदा जे सिनि चंगेलबो खोंनु खुइमुता अखोइना अचौबा अखोई मखोई सपोर्ट तौगनि हाबजे अखोई अचौ फिरेमने हाजता Laikhidraba Mahiroi Bebisna Misigi Matangda JSC na Kokiba Ban Asibu Sogaladuna Ngasi Kai Samthong Irom Pukri Mapal Community Hall da Wakat Mifama Chatakre Linthoing Ambi Zaukat Thorang Nupi Loop Kai Samthong Irom Pukri Mapal na Sinduna Pangthokiba Wakat Mifam Aduda Lamdam Adongi Ima Event Kayana Sarugyake Wakat Mifam Aduda Sarugyake Biluki Secretary O Asangbina Haikibada Ngasi Fawbada Bebisnagi Misi Asigi Matangda Asengba Ama Khangdana Laibasi Yaningde Athubada Chenaba Miyu Sing Puthokpiduna Akanba Sairak Bibiu Haike Koigi Mizam Prajagi Haksibu Paisana Laiba Yahaliba Adugum Laba Gamena se Ekoi Pamzedre Adunangasigi Gamena se Bebisnagi Misigi Matanga Langlangjin Atuba Matam da Putopangam Dragadi Kudakta Pam Tadok Piu Haiduna Ekoina Haizeri Bebisna Misigi Matangda Sengba Puthokpiu Chenaba Miyu Sing Kanano Haiba Kanghan Biu Haina Misi Esigi Matangda Semkiba JSC Kokiba Ban Sibu Sawaloduna Langthabal Mantri Kong Lairam Kaitel da Wakat Mifamama Chatakre Langthabal Mantri Kongi Ima Event Sing Singthak Singkha Anigi Ima Event Sing Kayana Saruk Yakiba Wakat Mifam Aduda Bebisnagi Misi Esi Yaningde Chenaba Miyu Sing Dandi Bigadabani Haina Thaba Pleka Sing Ik Seasonake Wakat Mifam Aduda Saruk Yakiba Ima Event Kayana Bebisnagi Misi Esigi Sengba Langlalanjin Athubada Puthokpiu Ngasi Fawbada Sarkar Asina Tumina Laisinba Thawong Asi Pende Haike Adagi Mada Baibi Kha Wang Chin Puna Mangana Akan Kongjang Logani Aduga Jasina Siliba Makai Jokon Kongjang Janjana Aria Balatana Tongama Puthokana Mihapatu Puthokpi Haini Karigumba Masino Ninida Siam the Midu Puthokta Taraba Mana Siam Gipam Golibado Tadopio Maduda Igam Langdamangi Yoge Kongjang let them Sangani Karigumba I get to Itagumbani Bibisanagi Mamana Mapana Capibado Akoju Tamoshoi Standard Robert Higher Secondary School Kanchipur gi Mahiroi Ningthauzam Bebisna Misi Gamari Lainana Semkiba JSC na Kaukiba Ayuki Pung Manga dagi numidang Pung Taranithoi Fawba Kaukiba Manipur Pumbagi General Strike na Bisnupur District ki Miyam gi Pusida Sauna Kaiba Pikre Ban Nasina Maram Oiraga District Asiki Fawdun Chaliba Tidim Lambida Passenger Puba Gari Kya Sena Kidre Sarkar gi Loisang Singh Karmachari Kab gi Chang Hanthaki Lanai School Singh Suti Thanaki District Asiki Maru Oiba Achouba Kaithel Singh Nambol Bisnupur Ningthau Khong Moirang amadi Kumbi amadi Atai Manung Hanjinba Kaithel Singh Mi Thoknaki de Itak Taknaki Dukan Singh Thong Lonaki Pamdaba Thokdok Singh Thoktanaba District Police ki ROP Team Singh na District Asiki Tidim Lambi Bigi nak eta sai thoktuna laike hauzik phawda pamdaba thodok sing thokpage pau laite Haukiba July Tara Nipanda Laiki Dabbi and Bebisna Lairon Chanfam Tangkham Awang Laikaida Lamdam Adongi Yamlaba Miyamna Maira Grireli Chatuna Laiki Drabigi Mafamda Ikai Kumnaba Utkre Justice for Bebisana! Justice for Bebisana! We want justice! Irei Park Ina Chanura Loina Silon Assam Manipur Youth Front of Assam Assam Manipuri Maira Paibi Apunbal Loop na Punna Silchar Mahasarak Pointa and Bebisna Chanugi Misibu Justice Bibiu Haina Candle Light Rally Ama Chatkre Mahaki school dumakta da haki basi hoi mapan Manipur da leiba Manipuri look ke amromna mihad su pen da phundo koina ngasigi silcha da koina Bebisna ki mihad silcha justice pibi haina Manipur sakada apogi tongam look ke ana dabi tawi haiba sel Bebisna sigi misi asida matik chaba langlang ji putokuna sera pibi dragadi Hauzik Pau Merthan aten break amatang luxury Aina aigi pusigi leminagadaba nupa khanbadine ai sage pamad Mafamse nungal sobam nate ai icha nupi busu mangan ge na khan ai nang nuksi ai di nang nuksi de
Break matungda makataba pau pizari. Inspector General of Police Zone 1 Clay Khongsaina Manipur Police na bebisna misigambari lainana chathariba thijinbagi thabak asida thajaba thambinaba appeal torakle ngasi Imphal West SP gi conference hall da pangthokpa paumi singa unabada mahakna JSC na thamlakpa wafam singi matung inna thijinbagi thabak asi sathari aduga sathariba thijinbagi thabak asi achumba langlalangjing aduma khangdokna ba tawba yaba punamak tawnana ba honagani haikhe akoina hainingidi people should have faith in us. Akoina investigation tawba so far we are covering all aspects mayamna karigumba any other angle laibra haina thajaba leiraga so akoida pau pirak pasing se akoina loina dum thigat pani. We are covering every possible angle that wherever any information has been given to us. Adugi mathakta we would also still like to examine the parents also more. The investigating officer has said that when in the initial stage, my statement over a period of time, we would definitely like to get more details, information from the parents also. Paugi mi famatuda sarugyakiba Imphal West ki SP ke Megasandrana JSC na thamlakpagi matung inna video coverage tawduna postmortem amuk hanna tawkhraba matung makhata na paikhalakpa thabakta school asigi founder principal coordinator junior administrator hostel ki head warden assistant warden fajinduna thamlakli masida police ta thajaba mangningai machak amata leite adubu social media da sandokpa yumfom oiraga manana ba panghai haijin badi langani amaromda toina khongjang sangsin ba asinasu thijin bagi thabak asibo thinta hali haina mahakna makha takhe aduga magi se hojik leminary se since 2009 degi leminary ba se state mother ni aduga magi notebook sida magi mama se sida mama ai ware lao nang ai lo ba lao ko lo haibna singba se ps adama diary ki mong de ira thanamba adum masi koi thengare aduga man even mama ani sibo compare tawraga amana nungsi di haibagi bo lei masi thigatpa matamda parents sing su koi examine tawba changi upbringing ga kana mama na ba kana lei maga khangneramba nupa leibra nungai na daba leibra siguma mayam se ngasi gi atmosphere se sina sungtaw taw handre investigation sida arunba atupa amata leite it's quite open JSC ga ahum mari rakhamin nagre tawai abagai khanagre adu feedback ting asi ba amta lakte sakra ga bangumba lauthok panatana adugi masim tang di topi odana ai mayamda appeal tawjage ngasi numijungba pungtarani thoi khare helakpa duwaida more rom dagi tholakpa alto car registration number MN01AK2451 da purakpa malem gi kaithel da chaurakna lupa crore ani ga lakh mapal long gi oigadaba WY tablet piece lising humpuga mapan ga chanipan fagat kre WY tablet puramba mioi adudi MD Asgar Ali chahi kuntraga mari apokpa laikhidraba MD Nasif Ali of Lilong Haurebi Awang Laikaini Thaubal district tagini nakal amaromda na checkpost asidagi ngasi ayuki pung 13 makhairom tarakpa aduwai dasu amuk hanna lupa lakh maudra rongi oigadaba WY tablet piece lising kuntra amasung WY puramba mioi anisu fagat pangamkre fagalaba mioi sing adudi TI Sandra Lamkang sahi yangkhai gini thoi of Larong Khunou village amadi TI Santi Lamkang chahini fugamapan wife of TI Sandra of Larong Khunou village Sandel district tagini pharaba mioi sing amadi WY tablet sing aduga konana more police station da khusinakre Mission Green India gi makhada Bharat Pumbada asangba lamdam ama ohenabagi pandamda satharakpa upambi pak sana thabagi saruk ama oina ngasisu Directorate of Rural Development and Panchayati Rasna Sinduna Uripok Lamboi Khonang Khongda laiba Manipur Trade and Expo Center gi campus ta Minister TS Bishwajit na Lucingduna uchara kaya thakre thorom adu kamari lainana Minister TS Bishwajit na hojik miyam na mayok nariba global warming gi chang ase nong gi tapna hengalakli oirakli ba fibam asida matau karamna global warming amadi kaitharakli ba mahausa gi khal ase kalhopagi pandamda uchara kaya thabgi thorom ase pangthokpani sahi kuntra agi mamangda oiramba mahausa gi fibam amadi ngasi gi oirakli ba fibam asi aduki matik kaitharakpa ure masi kalhausi harabadi uwa thabanatana atopalambi leite masida naha ahal nupi angang khaidana amato oina thaminarasi haina mahakna haiki
प्रधान ओइगेरा मेंबर ओइगेरा नत्रगा क्लब की ओइगेरा मरा पाइबी की ओइगेरा अखोई मणिपुर अमा चाउखत मिनबा हाइबसे अखोई पुनमक की दायित्व लोई एवरीवन की अखोई मंत्री ओइबा नत्रगा सरकार पाइबा नत्रगा खखक्तदा इंथोकनी नत्रगा सिन तौगदबनी हाइबगी वखलोंदा चटकुमसी अखोई पुनम अमतनी अखोइसु मतम खरगी ngahak responsibility society go ina pirapase अखोइना थबुक ओइना तौबनी अदुना मियो पुनमक चाप मानै अदुना अमत ओइबगी वखलोंदा चंगेलगा अमत फमिनबा मिपुम खुदिमकी पॉलिटिकल खेनबा लेरगसु अखोगी अफबा वखन नत्रगा तोंगान तोंगान लाइंग लाइसन तोरगसु अफबा ओइनबा अदुगा अचुम्बा तौनबा अचुम्बा nganabgi damakta isona pirappa pauktak to adumaina तौदना अखोई मियोइबा अखोइनसु अखोगी सोसाइटी की फमिनबा हाइबसी राजनीति तौरप खुदिमक अदुगा अखोगी लेरिबा ngasi मेस मीडिया की सिनिना ओइरो नत्र एनी ग्रुप की सिनिना खुदिमकना अफबा ngakta की खलगा वखल लाकपदो अफबा ओइमिनबा वखल अमखददा पुंजलगा दोला दोलीगी खाइदना कोइ पुन्ना अफबा की दमकता संगसन मिनबा चो अदु वखलोना थमका अखोइन थबकसी पाइखत मिनसी हाइबसी माइ थमजगन जिरीबाम अमदी तमेंगलोंग अनिगी लेरिबा बाउंड्री की सेन अबा सिबु लाइंगाकना ngaihak ngaihak की वा ngang नाथाइना होनबा यानिंगदे हाइना जिरीबाम की तोंगान तोंगान बा लुपसिंगना फोंदोक्रे ngasi जिरीबाम की बाबुपरादा लैबा जुरी इमा मैरा पाइबी अपुनबा लोब जिम्पाल जिरीबाम कॉन्फ्रेंस हॉल दा ngamkhai kanbalob jiribam na sinduna district boundary gi say nabagi matangda pangthok papaw gi mifam amada ngamkhai kanbalob jiribam gi chairman W Dines Maiteina phongdorakpada jiribam amadi Tamenglong district ani gi district boundary dispute asigi matangda mamangda Manipur government ta kayarak hanna haijakiba amadi memorandum su pishin kiba laikre adubu thabak oina on thorakpadi laitri serak asida Tamenglongda pung nimfuni pan ban taugani hairiba asina jiribamgi miyamda khoisaunaba amsu pokalle district ani asida nungainatanaba thoktanaba CSO singnasu yamna kanna honori adubu laingak asina tasin usinandana laithokpa asi laibaktibani makha tana haikibada bebisnagi misi asida jiribamgi CSO singnasu thamoisokna nungaitaba phongdokli amadi JSC na Sangsilakpa Bebisnagi damak sangsilakpa khongjang singdasu jiribamgi CSO singnasu sogatkani haiki amadi ngamkhai kanbal lob jiribamgi ko convener y ibomsa singna jiribam amadi Tamenglong district boundary gi say naba sigi matangda table talk toksi haiba sida makoina yadriba si karigino haina hanki lagliba tantara dagina 48 hours ban gowe wa kuma lagliba si masine hena jiribam da laiba praja singi thamoida ibayanba nganganba amadi kusauna ba kya ama soji public ki sector kya dagi koida masi checking am kanna phamlibani adu yaring ai koi hari ba sojok sing thokna ba koi lejeri ba sio se ja kanna hona jai adu miyam gi azumba ithilasi na hingalagadi kari tholokadamna hai ba sio koi chaptana haje bangam अगर सरकार ने इनिशिएटिव अमल लौबिना कोई दमक कोई पंजाब मरम दे कोइना हंजन हाई करे मरम दे कोइना टेबल टॉक टॉक मिना सिम टेबल टॉक टॉक बसे मै की ब्राई काय बेगिरा कोइना हंगी बसे नत्रगा मोय जे करी प्रॉब्लम ले बेगिनो अदो कोइना जी कोइना हाइनिंग बसे कोइ करी कोइ डिमांड से नत्रगा कोइ कॉम्युनिटी से कोइ ताबी दे बता दे कोइ मखा ता कोइ मखन मखा कया कोइ कॉम्युनिटी से लगने हाल कोइ कोइ गंग के कोइ हाल ngasi Assam Indigenous People Protection Committee AIPPC na Manipur Youth Front Assam MYFA kusam naraga World Indigenous Day thoram pangthokre Silchar Rongpur da laiba AIPPC gi conference hall da pangthokiba thoram aduda AIPPC gi General Secretary Seram Herajit na Assam da lairiba Indigenous singbu ngaklo piragani haina India government ki makhada Assam Accord ki clause number 6 implementation committee semduna 1951 gi mamangda Assam da khundarakiba Singbo Assam ki indigenous people sing ngaklo piragani haiba sida barak village da khunda minuriba indigenous people singbo sitha handana ba taksin ba horagani haina phongdokre thoram adu da sarugya ki ba ta borbuyana barak ta khunda minuriba sing asida tokhaina tanana ba honoriba si kaidongun desu othokloi aduna aikhoi unity oina thabak tawba tai haiki Assam de leiba indigenous people singbo safeguard tawbigani haina semiba committee asidasu Barak Tampaki indigenous community singbu safeguard tawbi haina akhoi athuba matamda Guwahati da clause number 6 implementation committee ga athuba matamda unanaba silli unanaba matunda koi memorandum pisanduna Barak Tampak ta leiba indigenous community kaya bo sakhangbi haina akhoi demand tawbi
Manipura Khundariba Maring Furuki Apex Body Ama Oiriba Maring Uparup Assembly gi Chatna Kanglon Thugaiduna Mioi Kharana Lautunaraga Assembly Asigi Luchingba Singh Khankiba Adu Maring Miyamna Yabangamloi Organization Asigi Constitution gi Matung Ina Mihut Khangadabani Haibagi Matangda Ngasi Technopol District ki Manung Channa Laiba Laijing Mino Community Hall da Maring Miyam gi Oiba Mifam Pangthokre Manipura Khundariba Maring Furup ki Khul Nimphuma Pangi Chairman Singh Amadi Village Authority Member Singh na Saruk Yaduna Pangthokiba Ngasigi Miyam gi Khana Nainaba Aduga Mari Lainana Mifam Adugi Chairperson Oikiba Di Rawin Thang na Maring Uparup Assembly gi Constitution gi Article 28 Thugaiduna Luchingba Khalakpa Sibu Thengnanaba Mioi Mapana Saba Maring People's Forum Ama Semduna Miyamna Warif Kayasu Laure Haina Phongdorakli Uzik Puriba leader Khra Mokhoina Tauriba Mokhoina Power Function Chalairiba Makai Ase Akoi Lehori Uziki Fun 49 na non corporate Toguni Haina Sutanare Aduga Mathang Taba Akoigi any action Muagi on behalf the Tabak Pakat Pase Akoi official Oide Haina Nasigi meeting sida resolution ga Taduna Akoi Yanaduna Lakre. Thawal Municipal Council Ward Number 13 ki Councillor S. Ibotombina Democratic Young Development Organization DYDO ga kusam naraga ngasi council ki akoibada kang hida kapthok pagal loinana Japanese encephalitis ki matangda miyamda awareness pibagi thauramama pangthokre. Ngasi Hairok Part 3 Sampra Thong Thong Maningda Laiba Ningon Club Hairok ki temporary office ta pangthokiba paugi mifam amada Ningon Club Hairok ki secretary publicity Moirangthem Santad Balana Hongdo Haikibada Hauzik Hairok ta Japanese encephalitis na nare haiba nupi macha ama confirm tawraba matung CMO Thobal gi pautak matung ina hairiba nupi macha asigi laikai fogging kapthokraba matung Laina Asi Sandorokpa Thingnanaba Hairoki Tongan Tongan ba Laikai Singda Kapthoknanaba DMO Thobalda Haizerubu Matamda Hidak Laitabana Hidak Kapthokpagi Khudong Chaba Lairoi Hairakiba Wafam Ningon Club Hairokna Yamna Angakpa Poi Amadi Asuk Luraba Matam Asida Hidak Laitabagi Khudong Chadaba Mayok Nahaliba Asi Yamna Nuaizade Masi Mari Lainaba Health Department na Thobal District ta Japanese encephalitis ki matangda Laina Sibul Luna Lobiduna Miyeng Sangbiu Haina Phongdorakli Bagi maram kaino Ningon Club Hairokna masi yamna nungaijade maram aduna Health Minister Sarjayanta Kumar Manipur ki Health Department amasu lamda masigi mihut oibiriba sara desyamna athuba matamda hidak sing asibu phangnaba thabak paikhat piyo haiduna Ningon Club ki maikaidagi appeal tawsari Paugi Merthan Atenba break amatanga laujari Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Laikai, Imphal West. Phone number 0385 2440 Welcome to SRM IST Delhi NCR Campus Ghaziabad, India's most trusted educational institute. Be a part of success and let's go. Yoga instructor ani pamjay mahai ki thak diploma in yoga natraga master in yoga natraga BYNS natraga PGDYN oigadabani thabaki mafamna Delhi University ni regular post oina thagi salary lupa lising kunthra dagi hogani akupa morol gidamak Sri Krishna Classical Yoga Group of India gi New Delhi da leiba headquarter dagi khangbi biyagani mobile number 9810993987 email birlayogaolympics@yahoo.com
lamjingba finance na makhal kaya gi khudong chaba pijari document ichang changdana loan lobiba yaragani lemna consultation tawba athuba matamda approval tawba line singatpa yaraba loan singi khudong chaba pijari ba loan makhal singdi business loan machinery loan against property vehicle loan 2-wheeler 4-wheeler crank amadi electronic loan asina chingmani akupa morol gidama contact tobiyo lamjingba finance nagamapal rims road imphal contact number 7085831502 natraga 7085311438 natraga 9366499803 ब्रेक की मतुंगदा मखाताबा पाउ पिजरी लौ संगम चनी की मथक्ता लैबा अचान बिगै लकोलदा लौ निंगथिना पानबा याननबा इसिंग पीबगी थबक कन्ना चथरी चीफ मिनिस्टर एन बिरेन की मियेंग मखादा अचान बिगै की प्रजा सिंह होनदुना इम्फाल तुरेलदगी इसिंग चिंखतुना लकोल अदुदा इसिंग पीरी लौ पानबा याननबा इसिंग पीबगी थौरांग अदुगी मतंगदा सौबाम थानिल मैतै कौबा फार्मर अमना हाइखिबदा ngasi थारगा नुमित 19 ड्रोम असी इंजिन अनीना इम्फाल तुरेलदगी इसिंग चिंगबगी थबक असी पाखटपनी चीफ मिनिस्टर नसु इंजिन अमा पिरकपगल लोइनना एमआई डिपार्टमेंट नसु थाउ लीटर चनी रोम सु पिरखी इंजिन अमगा थौरांग तौबगल लोइनना मखाताना इसिंग पिबगी थबक सथकीगनी लौ निंगथिना पानबा याननबा थौरांग असी पाखटपनी हाइखी अखोई हौजि फाउदा लरिबसी अखोई चानमी लकुल सी दुकी मतिक पाक चावरे लौ संगम लिसिंग अमगी मथक्तनी अदुबु अखोइना हौजि पिजरिबसी लौ संगम चनी की मथक्ता अखोई इसिंगजे पीबा ngамजरे मसिगदमक्ता अखोई करि हानि अखोई हराउजबा नुंगाइजबा अखोई लौमिसिंगी माइकैदगी फोंदुकचरी डेमोक्रेटिक स्टूडेंट अलायंस ऑफ मणिपुर डेसामना लेप्तना संगसिलक्पा मास रिफॉर्मेशन कैंपेन की मखादा ngasi कक्सिंग डिस्ट्रिक्ट की मनुंग चन्ना लैबा पांगनताबी अपर प्राइमरी स्कूल की फिबम यंगसिनख्रे देसाम कक्सिंग डिस्ट्रिक्ट काउंसिल की प्रेसिडेंट लाइश्रम हेमजित खुमन लुचिंगबा चटखिबा यंगसिन खोंगचत अदुदा पांगनताबी अपर प्राइमरी स्कूल असिदा क्लासरूम अनीदा प्री नर्सरी दगी क्लास 8 फाउबा महिरोई सिंह पुन्ना ओजा मरीना क्लास तौदुना लैरंबा थेंगनखे लोइनना युमथक याउदबा क्लासरूम अनि अमदी क्रेक चटलबा क्लासरूम अनि सिजिनबा यादना लैरंबा थेंगनखे खोंगचत अदुगा मरी लैनना देसाम कक्सिंग डिस्ट्रिक्ट काउंसिल की प्रेसिडेंट लाइश्रम हेमजित खुमन्ना पांगनताबी अपर प्राइमरी स्कूल असिदा लैरमलिबा फिबम असि यामना पुकनिंग नुंगसिबा फावी हौखिबा चही 2009 अमदी 10 दगी नोंगलै नुंगसित अमना हुमदोक पिखरबा संगलेन असे ngasi फाउबा सेमजिन बिद्री लोइनना हौखिबा चही 2012 ता लैंगाकना ग्रांट पिबिदुना अपर प्राइमरी की थाकता पुखटख्रे अदुबु ngasi फाउबदा अपर प्राइमरी स्कूल अमा ओइबगी इंफ्रास्ट्रक्चर दी पिबिद्री हौजिक स्कूल असिदा महिरोई यांखैगो हुमथोइबु क्लासरूम अनीदा ओजा मरीना ताकपी तंबिरुई मरम असिना लैंगाकना सिजिनबा यादना लैरिबा स्कूल असिगी बिल्डिंग स्ट्रक्चर असी मियेंग संगबियु हौजिक क्लासरूम अनीदा महिरोई सिंह पुन्ना क्लास तौरिबा सी शिफ्ट तौननबा मफम अमा अथुबगी ओइना सिनबियु हाइखे अखोइना थमजनिंगी वाफमदी खुदिंगमक्सी येंगसनबिरकांदा अखोई बिल्डिंग स्ट्रक्चर असी अथुब मतमदा अखोई अमतंग मियेंग चंगबियु अमदी हौजिक क्लास ता पुंजलगा लैरिबा अंगांगसिंग मसी शिफ्ट तौगनबा मफम अमा सिनबियु ओजासिंग जो अवाटफजिंगजे अथुब मतमदा हापीदुना अखोई अपर प्राइमरी स्कूल अमा ओइबगी खुदोंचाबा दु लमदम सोमदा लैरिबा लाइरबा प्रजागी पंखै मखादा लैबा अदुगुंबा मवापा ओइबसिंगदा फंगनबियो हाइबा मफमसे अखोई देसामगी साइटगी मीडिया खुदांगदा गवर्नमेंटदा पाउदमजरी स्टैंडर्ड रॉबर्ट हायर सेकेंडरी स्कूल स्टूडेंट वेलफेयर पेरेंट्स गार्जियन एसोसिएशन असिंदुना लाखलिबा अगस्त की तांग 13 सिंगजमई थोंग वांगमा बैगबटी लैकाई की कम्युनिटी हॉल दा बेबिसना मिहात की असेंगबा लंगला लंजिन पुथोकननबा अमदी महिरोई सिंगना मही तंबा फंगद्रिबा असिगी मतांगदा मियामगी ओइबा मिफम अमा पांगथोकलगनी हाइना एसोसिएशन असिना थादरकपा चेरोल अमना हाइरकली इम्फाल वेस्ट डिस्ट्रिक्ट की टॉप सिफाई लैबा रॉयल एकेडमी ऑफ एडवांस लर्निंग की बोर्डिंग लैबा महिरोई अमा इसिंगदा तादुना सिरमले लैखिद्रबा महिरोई अदु वांगोई थौनाउजम लैकाइदगी थौनाउजम रोनाल्डो कौई क्लास 10 तमलिबा महिरोईनी हाइरी महाक स्कूल अदु की कैंपस मनुंगदा लैबा पुखरीदा तादुना सिरमखिबनी असिबा हक्सांग अदु पुलिस अमदी फोरेंसिक साइंस ना यंगसिलबा मतुंगदा लौखलगा रिम्स हॉस्पिटल की मिरेल संगदा थमख्रे हाइरी भारत निंगतम लानगी अचौबा पंदुप अमा ओइखिबा भारत थादोउ आंदोलनगी इहौदा लैखिद्रबा अथौबा अथौबिसिंगबो निंगसिंगबा ओइना ngase मणिपुर प्रदेश कांग्रेस कमिटी ना सिंधुना कांग्रेस भवन दा 113 सुबा भारत थादोउ आंदोलन क्वेट इंडिया मूवमेंट निंगसिंग थौरम
पांथोक्रे हाइना MPCC की सेरोल अमना फोंदोरक्ली थरोम अदुदा MPCC की प्रेसिडेंट gai खांगमना लुसिंगदुना वाइस प्रेसिडेंट MPCC की ऑफिस बेयरर PCC की मेंबर फ्रंटल अमदी सेल सिंगी लुचिंग बसेंग अमसुंग पार्टी की थौमी क्याना लाइखिद्रबा अथौबा थौबी सिंगी फोटोदा हाइकत लाइकत तमदुना इकाई खुमनबा उठके लोइनना महात्मा गांधी की लिसिंग मखादा भारत सिनब थुंगना कांग्रेस पार्टी ना ब्रिटिश लाइंगा के मायोक्ता संगसिन खिबा भारत थादो हाइबा आंदोलन असिबु निंगसिंगवा ओइना ngasiगी thorom asi pangthokpani haina serol asina makha tarakli North East Forum for Indigenous People की महूत छिलगा Manipur People Against Citizenship Amendment Bill 2016 मैनपैक की खुथांगदा इंडिया की प्राइम मिनिस्टर दा Citizenship Amendment Bill सनहनबा यारोय हाइबा मेमोरेंडम अमा पिसिनक्रे हाइना मैनपैक की कन्वेनर ना थादोरकपा चेरोल अमदा हाइरकली लैखिद्रबी रेखा की मचानुपी सरिता अमदी शर्मिला JSC ना लैकायद संगलकपा थिंगले हाइना मिसी एसी की मतंगदा सेमखिबा जॉइंट एक्शन कमिटी की कन्वेनर नामेरकपम माइकेल ना फोंदोरक्रे ngasi singjamai mathak thoksom laikai amadi chongtham laikai da laiba youth welfare organization ge loisangda paumi singa unaba amada convener na makha taraduna laikhidrabi gi masanupi anina media ge khuthangda yumfam yaudaba wafam kaya phongdoktuna joint action committee amadi laikai miyambu lan uhanana ba honarapa si laibak thibani thongdok thokpa numitta mangki hairiba sana sing hojik jail da lairiba dijamani na karigumba amata mangde haina phongdokhiba laikhrabani haiki Sibulana oganaba machanupina honare maramdi jesina imung manung da awaba mateng pangbagi mahut maki mapabu mi hatba tahanaba honare haiba wafam asi jesina yaba ngamloi maramdi endijamni singasi maki machanupa Robert Naurem na piba statement gi matungina rekhagi ni pasina changakpada mafamduda hana lairamba mi singna mai khongrau da I chong basi ui haibasi police ta statement pigrabani je sina hai tau baibu akoina laikai da thokchaba hoba khanghoba mayam du khaktagi ne koina mayam da akoina haijeri bijadra akon bada laikai na mayam na lemna matong da haiba ira khagi laigidab iche ra khagi machanupi ani sidi laikai sida changak pasunga yaroi haibasi akoi thamjage Thawbal Municipal Council Ward Number 4 की मनुंग चन्ना लाइरिबा थौबाल अवांग लाइकाई की अकोइबदा ngase लाइकाई असिदा लाइबा सुपरस्टार क्लब की मीटिंग मखादा काउंसिलर AK संद्रजिनी अमदी वार्ड मेंबर सिंगा कुसमनदुना लमतु सेंगदोकपकी कैम अमा पांगथोक्रे मरु ओइना लाइकाई असिगी मनुंगदा लाइबा इरम नाला सिंग अमदी लंबीगी नाकयेट की मोंगसोंग सिंग सेंगदोखी लमतु सेंगबा अदुदा सरुग याखिबा सुपरस्टार क्लब की प्रेसिडेंट संजनबम अमरजितना हंदक थौबाल डिस्ट्रिक्ट की जगह कयादा कांगना संदोकपा जापानीज encephalitis na singba laina kaya gi akiba lairiba sidagi khara makhai ngakthoknanaba amadi laikai asi taru tananba thamnanaba gi damak pandamda social service asi pangthokpani haiki Thawbal district की वांगजिंग तेंथा कम्युनिटी डेवलपमेंट CD ब्लॉक की मखादा लाइबा वांगजिंग ग्राम पंचायत की प्रधान टेक्सम शर्मिलाना होनेदुना ngasisu GP asigi manung chana laiba प्रधानमंत्री उज्ज्वला योजना PMUY स्कीम की खुदोंग चाबा फंगलबा बेनिफिशियरी सिंगदा LPG की गैस सिलेंडर अमसोंग स्टोव सिंग यांथोक्तुना लेमना गैस कनेक्शन फंगनक्रे ngasi वांगजिंग टेक्सम लाइकाई दा लाइबा प्रधान शर्मिला के युमदा पांगथोकपा गैस यांथोकपगे अचंबा थोरम अदुदा वांगांगलदुना प्रधान टेक्सम शर्मिला वांगजिंग तेंथा असेंबली कॉन्स्टिट्यूएंसी की मिहुट ओइबिरिबा MLA पाउनम ब्रोजेन की मियेंग मखादा चाखत थौरांगी थबक कयासु माय पाकना पांगथोक्तुना लाकली असिगुंबा थबक सिंग मनुंगदा मियांगी उज्ज्वला की मखादा लेमना गैस कनेक्शन पीबसी पाखटपनी ngasi यांथोकलिबा असिना तरुकलक सुबा फेसनी मखातानसु यांथोकनी वांगजिंग ग्राम पंचायत असि स्मोकलेस ग्राम पंचायत अमा ओइननबा होटनबनी हाइनसु हाइखे मियांगी माइबेल सिलिनाव सिंगदा अने GP खक्तगी नतना अतोपा वांगजिंग प्रजा सिंगदा फंगनबसी लेपतना चथगिगनी हाइबा वाफमसी थमजगे ऑनरेबल MLA तामो बोर्जिंग मियंग मखादा अइना थबक असि पाखचबनी मसिदा आइगी क्वालिटी मेंबर सिंग यामना चौब थौदांग लोबुगी दमकता अइना मेंबर सिंग बसु थागप फोंदोसे ngasi nungthil phongkhiba pause singda kari kari maru oiba pau yauriba habdo myam punamuk khangminase Kangla Pau Fazin Kiba JSC ko convener amadi member sing thadorok tabagi mayokta aikhoibu fabiro changsilakpa JSC amadi club ki mioi tara police na fazin krai
Bevisna misigi jesina kaukiba pung 18 gi general strike na mausa gi punsida chauna kaiba pikre. Fogging kapthokpiu hairubada hidak leite harakpa angakpa fawi. Sion Bala. Indigenous peoples mangsilakpa amadi mutkiba toina thokle. Roman. Pandam. Taramari Suba World Education Summit Lishingnai Taramapanda Education Minister Radhesham Saruk Yakre. Awang nungpok lamdam gi law and order fibam yamna fare insurgency laitre puna sakot minerasi. Radhesham. CAB sanaba yaroi haiduna menpek na Prime Minister da memorandum pishin kre. Yumnamsa Dilip Kumar. Minister Biswajit na lusingduna Manipur Trade and Expo Center gi akoibada usara sing thakre. Bebisana misigi waroshin puthokpa ngamdringai da mahiroi amasu school boarding gi pukri da taduna siramle. Manaba. Pung 18 gi Manipur banda mahausa gi punsida sauna akaiba pikre. JSC gi lusingba yauna mioi kaya police da masa faza hanaba police da sanction kre. India gi president na ikai khumnagani hairaga office gi ka ama losin kre. Fogging tawna ba hidak leiramdre mahiroi ama sina phangle. Loislakda maru iba pau amuka hana fangbigani. Laikhidrabi Bebisnagi imung manunggi miyoi singda Manipur Police ki kangbuna ngarang numidang mayumda laktuna furamle JSC amadi imung manunggi miyoi sing fanana ba police na koithi thiri. Bebisna misigi langlalangjin putho haibagi dabi tawduna JSC na kaukiba pung 18 gi Manipur ban sangsili mafam kayada miyamna ban sokotpaga loina na chumba well puthokna na ba khongjang changsimkhre. Imphal More Lambida Narolda Purakpa Malemgi Kaitenda Punna Lupa Crore Ahum Lungi Oigadaba Mayai Kaba Chinjak Assam Rifles na fare. Amadi Hauzik Miyam na Mayok Nariba Global Warming gi sang asi noma gi tamna hengalakle haina Minister TS Biswajit na nungang ba phongdokre. Ngasigi wenadi Manipuri pau matang asida loijare mieng tabi punamag po ARUNBALA na mukha na kurumjari.